Hello everyone! Ngasi unconventional careers singi marakta ngasi ki topic design. Design haibasi karino? Design haibasi process amani. Haibadi karigumba ama wakhalda sagalaga madubu maung maring naina planning tawduna objects, interactive system, building amadi vehicles na chingba kaya ama semba adubu. Design industry gi maru eba thabak sing khara panjarabada web designer, graphic designer, video game designer, textile designer, jewelry designer, fashion designer, product designer asina chingba kaya amasu lei. Hariba thabak sing asi oinabagidamagta ekhoina tamdaba yadraba courses sing adudi Bachelor of Design, Master of Design, Diploma amati certificate course kaya amasu lei. Hariba course sing asi tamninglabadi 12 pass with 50% score oigadagani. Design tamnanaba entrance exam khara pallabada NIFT, GAT and CAT, NID, DAT asina chingbatsi. Design da career masembada sangraba yadaba skills kara panjarabada creativity, communication skills, problem solving, analytical ability, teamwork skills asina chingba asin. Kanagumba mahirusingna akupa marolgidamakta SS Career Solution da lakpiyu natraga makhada pijariba number asida pau pawiro. Krumzare, ELITETV test of cartoon mahaw being tabiri su ham tara muksare muru dengan si infal from pauses singi cartoon sing da cartoonist na kari haining liba kari fondong liba kari wakil kalang liba bedo me am so watam zage am lo khuzage sanga express ki ontok pani da ista ontok pani de ba cartoon sing yam bazaban dak si MPB molgi buffer zone ki matang se ngasai ko ni ne bu yaw buduni buffer zone ki matang se yam kana ji shu ne dana RTI thare ka ne ba aduga Manipur ki home department ki makai dagi Manipur da buffer zone hai bachana ba leite hai hum officially leite ba dudin leite nan phung do eduna leite ka du chang ba yadi du kai no ha du matang hasik siam na top of the town ba sidang sai ai ga BBS so da khu tharak pane le sensiang biyo buffer zone ge gate am seme adres da modi man bam leire aduga amisa man bam leire aduga bimol man bama adeda sai gi mawani nang na dialogue se kama hene ge da Hanigi NP mayam di morolam ta thokte silencer ngakani siwadi berani he parliament mu laurukani kona adu si adum MP bimol gi law si fact ni thamisi man represent to raise adun kara adum fact adum thamjage bimol law ba khotpa mayam to mayam do uribani social media da karida mayam dagi viral chatna khotna to mayam to topa state ki mayam ga thalako mayam do ure adani hanigi MP mayam di morolam ta thokte Silencer naktani si madi berani he parliament mu laurukani kona adamana hangi ngasagi bibon man masna kari gi buffer zone semino Manipur thugai gi hari rana am phajaba duna buffer zone gi matang si MP na pukhala abanina hoi hana khangna ba leite haraga sudum leibagi monga changal laktaba issue si adum haji ngasi maki khabar da su no yawi duni na adu yam phajaba si su adum bawan thole ba cartoon ne thamjage Matang dala rishna koi sana leba ki loire dana sida koi elected ni aduga magi secretary ni person secretary sina pau tambal lakpane kunthak lomgi isang tradre na mayam la isine ba mayam praja mayam lakku dune ba adaga sagi elected na hai gana lengak sem digada thabak toro amata tobuya di hai khone na awse lengak sem bagi ngasi khabar su ya duni tang tara ga mapal mong da sem ba ya di 26 January yumanga semba yari na adum thara ga dum matam thaba sidi adudi February 3 du yumanga semba yari adudi oidruba kuda adu lorga dissolve tawni ka haba khopadi leite adum extend chobu yaba poni adu potu lei adudane kunthak lomgi sing ta dre na mayam la isara na chang pone ba adang sagi sar elected na hai bani lengak sem dinga da thabak toram da tobu ya de hai kone na so na kan lebak sem ikan na tawdari kan sidena adugi lerama issue jaman imaginary Saigi mana sagat sabani cartoon sina yam phajaba chisu cartoon ne thamjage
Mathang da lari sina koi pong na phong gi balo he aduni balo sida yang biyo sagi paumi sing na ko gi elected me am da hang bagi sin ne kamaina hange kanda sir kuki na bhom kapsel khibudu center na state issue ni khoi masel ja sino hari brana me am ji toriba kaptharak pa handa ki kumbi kendra gi da kaptharak ki me ama tawna gi botuni adugi duni yengu chapadani ngasagi NP bimol yengu chapada ba farjoni changba yadi khoti ana toraki wafam duni adani hazda sar kuki na bhom kapsel khibudu center na state issue ni khoi masel ja sino hari brana yam phajaba hawji tang tara mari da unani haibagi wafam adagi tang tara hom doina kuki singunani hai wafam मैम से द बेल संतोष लाखना अदुगा लेरिबा सबेत पत्रा करी करा मोय मैम से नोरी इंसाज तोरगा उदनी कनोसु लाखनी काना हाइरिसे अदना येंग बताबनी करम बाय तवाय करम हाइने तोरगा कोई सरकार सेमगे पॉपुलर गवर्नमेंट लाखपा पॉपुलर गवर्नमेंट ला मतुंगदा मदुगी कोई वारुशिन म प्रोपर ngambra ngamdabra hidu इंगना बताबनी दु याम फजबा सिसु वान थोक लेबा अदनी बोम थादरा को से सेंटर नो स्टेट इशू नि हाय ना दुम लेदुरिब्रा कोई मसेन यासनो हारी ब्राना हंगक पयाम फजबा दुम्बा कार्टून ने थमजगे मथंग दल रेशना कोई वेलन पाउगी अस लोइरे हाबदुनेबा हेदा कमाइन तोगेदा इलेक्टेड मान बसना माजो इलेक्टेड ने ओइदोनी वा ngang बने अदु हदक तारिबा दसासी अमा हन थोक तम सही अनि ग था हुम था सही मंगा सुदा सही नि ग था तरे ति कैम तोदने लेरा बने लेरे मैम से लान दम तोरगा दि मथंग दमु पीआर लाखरे पीआर लाखबदी मिनिस्टर मैम तोखरे on MLA wani leire adani elected adani mana wangang masida mayam kabar hongse kabar til tare na meetings ta elected ngakni ko wigi neru tupi uppa adagi ke haitare kuta pajama se bakang buse aduna mayam kabar hongse kabar til tare na adu MLA tu jaini example sumai wakalunda da mayam loire haidi loire na magi chamin deriba mayam elected mayam seng loire hantak matang sidi loire haidi loire na kabar hongse na laungna puge sinni yam pazaba sisu athar leba udu mamhan thu leba cartoni aduna me azwana rakpa kaim tongam daba MLA local area development fund dagi kaim tongam daba dagi maruina Kachingi MLA na gavana unaro galambi sem bihara bada yarakti haidna tawkho me am su laikre on yengsi la akanda adagi MLA ma hana minister mana secretary ta moju usit bidre akhona sarkar pare kanda kedogi yengu kaina phongdo kiwa me am su ko thengnagra bani on kari on bala kadagi yengsi ne su yam phajaba adumba moi karbar hongbagi wakhlo la e kaina adumba thamning mo yam phajaba katune thamjage matang da leishna khoi nawang tawdangi hawa do leirang do adani da azum koi halani khak wari sanabani koi lengak sem mai matang sidani lengak sem gadi haibasi phanadi kuire mahaiba na ama maru umas haiba da amas ne akhoi gum MLA singsu thabaki selfie na leitraba jala na paisa pijeraga masagi sem moina ba aina adu tawne da tawne haina bagi poto adu tawra jala ka haidone suna koi haina balai chumbalan da chumbalan de khang de du paisa kya pindare kamai le khogjaw pine kaina ko adu gi mayam aji audio tape record ki issue haji tongderi mayam singchi adugi fibam dudani nasisu yamna ga hetare adumba wan to leba cartoon thamjage pathang relation of people's chronicle gini people's chronicle gi friday fun friday fun sida invio ke to ga ganda ada moi se koi pawmi ni lo su yare che sang pai bana to ga moi gi ps ne le su yare aduga moi conference wala mayam laung da wishin duni background da relation na like-minded leaders, leaders shouting at each other to discuss and select a popular leader among them. Ana moi mayam se long daga like-minded leaders amaga long dari mayam se to discuss story ba kamaina a popular leader ma khoi marakti khanda bar tong dari na aduna hajik leader khamang amda bade ruling party ni x do ba ngamdre y ni obi abdu homdre ana chahi ma phajal ka duni re february tarab doida adu mamdani sarkar sema torok to je sahi ani khara amanamu sahi ani khara hanamno koi lan sina maram bodna kaim to tobung amdre adudagi nemu president run thamjangre aduna yengsi kari lakadagi edu aduna patam da we have to wait and watch ni nisijam phazaba tun thamjage on ngasi gi de to ELITETV gi test so cartoon maha matang soidel sunjere meng tai video sumba mukala khuram jabalena kaini ne be tan jari pine beshi
Hello everyone! Ngasi unconventional career singi marakta ngasi topic design. Design haibasi karino? Design haibasi process amani. Haibadi karigumba ama wakhalda sagalaga madubu maung maring naina planning tawduna objects, interactive system, building amadi vehicles na chingba kaya ama semba adubu. Design industry gi maru eba thabak sing khara panjarabada web designer, graphic designer, video game designer, textile designer, jewelry designer, fashion designer, product designer asina chingba kaya amasu lei. Hariba thabak sing asi oinabigidamagta ekhoina tamdaba yadraba courses sing adudi Bachelor of Design, Master of Design, Diploma amadi certificate course kaya amasu lei. Hariba course sing asi tamnilabadi 12 pass with 50% score oibadagani. Design tamnanaba entrance exam khara pallabada NIFT, GAT and CAT, NID, DAT asina chingbatsi. Design da career masembada sangraba yadaba skills kara panjarabada creativity, communication skills, problem solving, analytical ability, teamwork skills asina chingba asin. Kanagumba mahirusingna akupa marolgidamakta SS Career Solution da lakpiyu natraga makhana pijariba number asida pau pabiro.